ngasi phongkhiba tongan Manipuri se phongsingi hojik thokliba Russia amasum Ukraine anigi marakta thokliba conflict sigi matang sida myam da update pijaramge myam lupho miyeng Taminnasi nisu channel sigi mekedi gi myam da thamjari ahan boina Russia na thawong asi Europe ki security da attack tawbuni Joe Biden Russia na Ukraine landari basi Ukraine da khakta nate adubu Europe ki security da amasum malem gi ingthabada attack tawbuni han United States ki president Joe Biden na phongdokre Yumlo naba Ukraine the Russian land tawdagi military alliance NATO da yawbagi matangda samam na papugliba Finland gi president Sauli Niinistöga unaraba matungda president Biden na paumising wangang mada wapamsi phungdokhibani hawkiba matam kharasida United States amasum Finland gi marakta sang naina pau faunari hawruba leitana Russia na Ukraine da landaba sida Russia da maral pinaba laiba anina yanari attack asi Ukraine da khakta tawbanate masi Europe ki security da tawba attack ni malem gi ingthaba masum tang du laitaba gi mayuk ta tawba attack ni haina Biden hakip Biden amasum Niinistöga na unabda mari he na sesin hananaba masum awang Europe ta akan ma defense ki matang na wa khana ki haina su White House na hakip mamang na president Biden na NATO gi marueba member oiriba Poland gi president Indrus Dudaga wari sanaduna Ukraine Russia na landaba sida karama mongda pakhum pigani haibigi matangda khanaki hari Poland amasum NATO gi atai members singi security gi damak US na lepli haina Biden na phongdokki haina White House na thadokhiba warol amada haiki amaromdana Russia gi makhutta Ukraine maithirabadi Europe apun basutugani President Zelensky Europe ki marueba sahar singda Russia gi mayokta protest tawkiba mi lising kaya da video gi khuthang da wa ngang laduna Ukraine gi president Volodymyr Zelensky na hauzik sokna riba lana sida Ukraine Russia gi makhutta maithiba tarabadi Europe apun basutu gani haina phongdokre Russia na Ukraine da landaba gi mayokta ngarang ahing Vienna Tbilisi Prague Frankfurt Vilnius Lyon amasum Brandenburg na mi lising kayana protest toki video link ki kutang na wangang bada Zelensky na haki tumina laisinganu lambi da thokpiyo Ukraine support tobiyo aikhoi gi ningka tamba support tobiyo maduna Russian lanmi singi mathakta mai pak bukhakta natana amambagi mathakta mangalgi mai pak pa phawgi mathakta aphabana mai pak pa masum hauzik Ukraine uri basida ningka tamba haibisina mai pak pa soigani tumina laisingano Ukraine bu support tobiyo maramdi Ukraine son tharabadi Europe su son thagani Ukraine turabadi Europe su tugani duga karigumba aikhoina mai paklabadi aihakna aikhoigi prajada thajai aihakna nakhoida thajai madu democracy gi mai pak po oigani aikhoigi value gi ningkha tambagi mai pak po oigani haina Zelensky naiki mamang da Ukraine gi capital Kirta laiba president gi office tagi thadokpani haiba video amada Zelensky na Ukraine gi atia sarukta no fly zone lokthokpa ngamdabagi dama NATO gi leader singbu yaningdaba phungdokhi ngasidagi hauduna mi siriba punamaksida nakhoigi maramdagi sibusu yauragani nakhoigi asonba nakhoigi lingzen manadaba duna maram oiduna siragani haina Zelensky na haiki NATO summit pangthokre asonba summit ni samamnaba summit ni mi khudimang na Europe ki ningkha tambagi damak lanthengna si number 1 oide haibadu uthokpa summit ni yeknabana tawriba plan sing si NATO lebak singi intelligence agency punamak ningthina khanglibani Russia na makhata na landaba pame haibasi makhoina confirm tawkrabani NATO na thawoina Ukraine gi atia saruk thingjindana ba phirep lokhi Ukraine gi atia saruk thingjinba tarabadi maduna NATO gi mayuk Russia bu sagot hangani haina NATO lebak singna wari sagatli haina Zelensky na haki masigumasi aswonba manungda wakhal laita da ba masum aikhoina pairiba khulai singa sidagi saruk kaya hena sakti leiba khulai pairaba fawbada pungning sonba mi singna masa matomda khanjaba matawni haina Zelensky na kana yaningda phungdokhi maraksida Zelensky gi advisor weriba Alexei na Ukrainian Armed Forces amasum miyamna lanthengna sina Russian war machine luisilagani haina phungdokre Russian army asi mapangal kan manate masing yamba khaktani haina phongdokhiba wafam ama BBC na quote tokhi aikhoigi mai pakpa sidi akhanaba mawongdani Putin gi army gi saruk tara thokpigi nipan mafam sida leiri mafam sida aikhoina makhoibu phumjingani haina Aerostobis na haiki haina su pausna makhatana phongdorakli Amaromdana ahum suba party na Ukraine da no fly zone laukthok labadi land yoksilakpani haina lawgani Putin
यूक्रेन की अतिया सरुकता प्लेन अमत पाइब यारो है अहम सुप पार्टी लौथोरक तारबदी मधु लान असिद यौसिलकपने है लौगने है ngasi रशियन प्रेसिडेंट व्लादिमीर पुतिन वार्निंग तौखरे यूक्रेन की न्यूक्लियर प्लान अटैक तौबगी थौदोक मरी लेना यूक्रेन की प्रेसिडेंट वोलोदिमीर जेलेंस्कीना यूएस नेटो की मफम यूक्रेन की नो फ्लाई जोन लौथोपीनब दाबी तौखरब मतुंगदा प्रेसिडेंट पुतिन वार्निंग असी तौरखिबने जेलेंस्की की वफम से नोंसुप लेबाकसिंगनसु लान हेना साथोरकनी हाइना रिएक्ट तौखि रशिया की नुपी पायलट सिंग उनब वांगांगबद पुतिन हाकि यूक्रेन की अतिया सरुक नो फ्लाई जोन लौथोनब खोंगथांग हेक्ता लौखटपद मधु अखोगी सर्विस मेंबर सिंग थ्रेट ओइगदब मोंगदा खुद थिंजिलकपनी हाइना रशियाना लौगनी मधुगी मिकुब अदुदा मखोय लान यौसिलकपनी हाइना लौगनी अमसुम कनागुम अमा हेक्ता ओइरबसु करीमत खेनब लैरोय मिसक मिमा येंगलोय खुद थारकनी यूएस नेटो की यूक्रेन की अतिया सरुक नो फ्लाई जोन लौथोप नेटो की वार प्लेन ऑपरेट तौदब यारोय मधु गाथोनबगीदम एयर डिफेंस सिस्टम पुसिंदब यारोय रशिया नेटो की मरक्ता हकथेंगना लानथोकनी हाइना यूक्रेन की दाबी अदु याद्रि यूक्रेन की प्रेसिडेंट जेलेंस्कीना अकनब मोंगदा दाबी तौखिबा असिना मरम ओइरदुना रशियन फॉरेन मिनिस्टर सर्गे लेफ्रोवनसु जेलेंस्कीना रशिया नेटो की मरक्ता खुदथोकनहनब सिल्ली हाइना चार्ज तौखि हौजिमकी ओइना नेटोना नो फ्लाई जोन लौथोरकनी हाइबगी थाजब अमत लेत्रि अदुबु वफमसी लुसिलकप मरमना रशियानसु मतुंगदा न्यूक्लियर साइट्सिंगदा बोम कापसिनबगी थाबक्ति मखाताना तौरकनी हाइब थाजद्रे रशियाना लंदाबगी थबक लेप्तब मरमना वाथोक असि करम मोंगदा ओइरकदौरिबनो हाइबदु करीमत तंबा ngamdri हाइना सुपलकली मखा चथरकपोइना मैम तेंतक पीजगे यूक्रेन की मपा लेबाक मियोई लिसिंग हुम्फुग तरुक रशियागा लांथेंगनब मरमदा हलखरे यूक्रेन की मपा लेबाक मियोई लिसिंग हुम्फुग तरुक रशियागा लांथेंगनब मरमदा हलखरे मरासिदा पुतिन रशियादा मार्शल लॉ चराइरकनी कीबदगी मपा लेबाक मियोई क्याना चेनब हौरे हाइना ऑफिशियल रिपोर्ट अमगी मतुंगिना फोंदोक्ली यूरोप यूक्रेन की नुपी अमदी नुपा ओइबसिंग असिना रशिया की मयोक्ता लांथेंगनब मरमदम यूक्रेन हलखिबनी पोलैंड की बॉर्डर गार्ड नुमाइज नुमित फोंदोखिब वाफम अमदा यूक्रेन की मियोई लिसिंग कुनगिनिथोइरोम हेनमना सगोलसे नुमितगी ngamkhai लालगा चंगसिनख्रे रशियाना यूक्रेन लंदा सिनख्रबा मतुंग तरकपदा खोंथांग अदु फाइखलखिबनी पोलैंड की खा नोंपोक थंगबा मेडिकादा लेबा चेक पॉइंट अमदा मसिंग यामलबा मियोइसिंग यूक्रेन चंगसिननबा गाइदुना लेनखि अखोगी होमलैंड बु ngakthokani amasum यूक्रेन की ट्रक ड्राइवर कुल्लोमसु चेक पॉइंट अदुदा यूक्रेन चंगसिनख्रे मखोइसिंग अदु यूरोपतगी मयुम लमदम यूक्रेन हलकप मियोइसिंग ngakतनि हाइना सुपल्ली पोलैंड की कंस्ट्रक्शन साइट अमदा था तरुक की मतम थबक सुखिबा मसागी सै कुनगनि पान सुजरबा डेनिस कोबा मियोयमन हाकिबदा माग यूक्रेन की मरमदमदा हल्ले मागना यूक्रेन हल्लबा मतुंग आर्मी द जॉइन तौरगा रशिया की मयोक्ता लंथेंगनगदोरिबसिदा अखोइना माइ पाकपा ngamgani हाइना सुपलखि यूक्रेन की पोलैंड लेबा इंजीनियर ओइबा मसागी सै कुनगतरे सुरबा जानिल कौबा मन हाकिबदा माग पोलैंड की रोक्लोदा कंस्ट्रक्शन साइट अमदा थबक तौबनी माग के मयुम लमदमदा रशियाना लंदारखिबसिदा मफम असिदा लैथोकपा ngamdre माग मयुम लमदमदा हन्ननब थौरांग तौरी मागना माग ममा मपागा वरी सनख्रबा मतुंगदा माग कपनिंग पोखी मरम अदुना माग पोलैंड की मयुम लमदम यूक्रेन हलगा रशिया की मयोक्ता लंथेंगनगनि हारि पोलैंड मिलियन मिलियन अमरोम हेन लई मखोइसिंग अदु अयामबदी लाइरिक लैसु तंबमदि थबक सुबनी नुपी ओइबिसिंगना यूरोपियन यूनियन दा अहल ओइरबसिंगी दमक्ता नियमदि केयर टेकर ओइना थबक सुई मखोइसिंग अदु यूक्रेन मसा मसु मदि मरी मतासिंग लैहौरिबना रशियाना लंदारखिबसिना मयुम लमदमदा हलकलगा मरी मतासिंग उनबा पामी हाइनसु पाउसना मखाताना फोंदोरखली अमरोमदना यूक्रेनियन फोर्स रशिया की जेट कापथखरे पायलट फारे यूक्रेनियन एयर डिफेंस स्पेशलिस्ट रशिया की जेट कापथरगा पायलट फारे है ऑफिशियल रिपोर्ट की फोंदोक्ली यूक्रेन की सरनिहिब की सिदाय ओइरक्प मफम थौदोदु थोकिबनी जेट फाइटर अदुगी को पायलट ओइखिबा त्रिबो लापोपी थौदो अदुदा लैखिद्रे यूक्रेन की डिफेंस मिनिस्टर की मैकेदगी पायलट अदुना जेट अदुदगी इजेक्ट तौरखिबगी वीडियो उथोरक्ली पायलट अदु क्रास्नोयत सेप कौई हाइरि मरासिदा यूक्रेन की सरनिहिब रीजन रशियान एयरक्राफ्ट चथरक्पदगी अमांगता थोक्लबा युमसिंगी मरक्तगी असि बक्संग कुनगनिथोय फंगबा ngamkhre हाइना यूक्रेनियन इमरजेंसी सर्विस की मैकेदगी फोंदोक्ली एटेक अदु करम मफम चपचाना थोखिबनो हाइबा फोंदोक्तबा तारबसु रेस्क्यू वाक की थबक मपुंग फाना सथरि हाइरि
amasum regional governor gi maikei gi haikibada school ani amadi private house ani da year strike chathakibagi thaudokta miyoi mapan sire hairi marasida Russia na Ukraine yamdrabada mercenary lising amarom hena lakadoriba numit kharane sigi matam sida deploy tawgadori haina senior western intelligence official singna section warol period na phongdokre senior western intelligence ki official singa sina Russia bo section warol period na hakibada mathang numit kharani gi matam sida city kya amada ahenba bomb tof kya ama kapsinduna landarak pa yai masina maram oiraga civilian singda sauna misimina thulakpasu yana lei haidi US ki maikeri gi Russia gi mercenary singasi Ukraine landas lakpa matamda deploy tawguni haibasi sena thazarabani haina senior official singe maikeri gi haidi US ki official amana phongdokibada Russia gi mercenary singadu deploy tawwa hore US ki official singna CNN da phongdokibu wapam amada Russia na athuba matamda mercenary lising amagi mathakta deploy tawrogani haidi Russia gi television channel TV renta thabak tawriba karmasari singna lan pamde haibigi kholaw lawraduna paksana resign tokre loinana channel asigi operation su lefkre haidi Russia na Ukraine landa sinba sigi e pauk sing cover tobugo loinana TV channel asi thingjinna bo hukum tokrabani channel sing asigi founder singi marakta ama oidiba Natalia Sindibansu karmasari singna studio degi work out tokibadu santi pambagini haina support toki loisila poina marueba content ngatanga myamna thamjage Russia na Ukraine harbor thingkhre anisuba nuclear plant gi maikei tamna naksilakre Ukraine da misam sing siba masum mang takpa atek akai thokpagi anoba pauk singa loinena Ukraine gi mafam kya da Russia na attack sing hena kan khakre Europe ki khwaidagi sawa atomic power plant adu Russia na paisin kiba adugi matung nungsup lebak sing da asawa phungdokre Russia na February 13 dagi sataba hokiba lan adugi matungda Ukraine yamdrabada misam sahunga kuntraga matui sikre amasum satruka humdraga manga sokre haiba sapsana khangde aduwa sengba apunba masing adudi hariba sidagi yamna hena yamlamba yari haina UN na phungdokre Russian troops sing na Ukraine gi yamna strategic oiraba hithangpam city Mariupol adu thingjin khre haina city adugi mayor adu nga silakthokre Sea of Azov ta leiba miyoi lakmari ga lising yang kai city adu Russian selling na attack tokre amasum ningtham thagi sathina inglaba marak sida ising natraga electricity fangkidre Ukraine da anisubu khwaidagi sawu nuclear plant adudagi subnagi kilometer 13 thoi lapa fawda Russian troops sing changsilakre haina US na phungdokre Russian Europe ki khwaidagi sawba Zaporizhia nuclear plant adu ngarang irai numita paisinkre nuclear power plant amada attack tawba haibisi war crime amani haina Ukraine US embassy dun haki Russia gi missile sing amasum lan gi plane sing diki Ukraine gi nongthak lamadu ngak thokpada mating pinaba leba aduna haijaraki badu ngarang natona yakidre madu makhoi gi thingna leba adura sathariba Moscow gi lan aduda makhoi busu singsin khragani haibi Akiba dagini adobu Europe na Russia gi president Vladimir Putin sairak pinaba henba sanction gi wasakhi Maraksida Ukraine na thokliba miyoibigi awabu watho adugi matangda UN Security Council na mathang sayolda unakatori UN Security Council na Ukraine da Russia na landarakibaduna thogalakliba humanitarian crisis adugi matangda hayeng ningthokaba numita emergency mifam ama pangthoklagani haina diplomat singna ngarang phongdokre masigi aphongba session asigi matungda Security Council gi member taraga manga aduna oithokpa yaba draft resolution ama khananaba Atopa sing yahondana mifam pangthokani haina masak maming pandaba diplomat amana AFP da haki Ukraine na thokliba lan lusin hananaba humanitarian gi tengbang pibada apan mathu ondanaba amasum misam sing thoknabagi draft ama pukhaliba Mexico amasum France na Security Council gi mifam adu phamnaba hawdoklakibani adobu humanitarian crisis adu Russia na thokanbani haibadu khudam sangdam go loinana mayek sengna haidrabadi asigumba draft ama US na sawgaloi haina United States gi warning amana thaba aduda khurau thangalaba yari haina atopa diplomat amana AFP da haki Russia bu maming panduna criticize tawba draft resolution ama haibasi maithiningai ni amaramdi Security Council da Russia gi veto power lei hansu paus na palaki adu hauji koina di myam paus matang asa lusinjarage masum pathokjagi bida soikiba lankiba yaurus myam nga pigani matam gi oba maru ebi paus sing su myam da lepalaitana update pijarake haina channel sigi maikedi gi myam na thamjage and thank you